kay hani ko lang. Nongna. Bodo mo lang kasi. Kamera. Ngasi ki price ni charger phone में ngasi ki तो ये ले रही है ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯍꯥꯟ ꯂꯨꯍꯣꯡꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯅꯨꯄꯤ ꯃꯄꯥꯝꯗꯒꯤ ꯑꯃꯨꯛ ꯉꯥꯏ ꯈꯪꯅꯕ ꯂꯥꯛꯄ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯕꯥꯃꯣꯟꯁꯤꯡꯅ ꯊꯣꯡꯕ ꯍꯧꯒꯠꯂꯦ ꯉꯥ ꯆꯥꯎꯅ ꯊꯣꯡꯅ ꯊꯝꯃꯝꯃꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨ ꯇꯧꯕ ꯍꯧꯒꯠꯂꯦ ꯑꯗꯣ ꯉꯝꯃꯒꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗꯣ ꯎꯠꯅꯕ ꯍꯣꯠꯅꯒꯦ ꯑꯩꯅ ꯑꯉꯝꯕ ꯃꯈꯩꯗꯤ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯦ ꯉꯥ ꯆꯥꯝꯕ ꯂꯣꯏꯅ ꯃꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯃꯣꯏ ꯍꯧꯖꯤꯛ ꯄꯣꯊꯥꯅ ꯐꯝꯃꯤ ꯉꯥ ꯆꯥꯝ ꯂꯣꯏꯔꯛꯄꯗ ꯍꯣꯔꯦꯟ ꯆꯥꯕꯒꯤ ꯃꯣꯏ ꯍꯧꯖꯤꯛꯇꯒꯤ ꯐꯝꯅ ꯉꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯃꯣꯏ ꯍꯣꯔꯦꯟ ꯆꯥꯝ ꯄꯤꯖꯗꯣꯏꯃꯤ ꯉꯥ ꯆꯥꯝ ꯀꯟꯅ ꯆꯥꯝꯕꯤꯈꯤꯕꯒꯤ ꯍꯥꯏ ꯃꯌꯥꯝ ꯇꯧꯕ ꯃꯆꯨ ꯐꯖꯕ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤꯕ ꯉꯁꯤꯁꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯣꯏꯗꯣꯏꯁꯤꯅ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯨꯍꯣꯡꯈꯤꯕꯗꯣ ꯍꯣꯡꯅꯤꯁꯨ ꯆꯥꯛꯀꯧꯅꯔꯨꯔꯦꯗꯅ ꯉꯁꯤꯅ ꯃꯣꯏꯔꯣꯝꯗꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗꯒꯤ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯉꯁꯤꯁꯤꯅ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣই ꯍꯧꯖꯤꯛ ꯆꯠꯀꯗꯕꯁꯦ ꯂꯣꯏꯁꯟꯕꯗꯤ ꯂꯣꯏꯔꯦꯕ ꯆꯠꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯃꯥ ꯂꯣꯏꯁꯜꯂꯤ ꯑꯩꯈꯣꯏ ꯏꯅꯍꯣꯏ ꯑꯩꯈꯣꯏ ꯆꯦꯇꯣ ꯂꯣꯏ ꯂꯥꯛꯄꯒ ꯃꯣꯏꯒ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯇ꯭ꯔꯕꯅꯤ ꯃꯣꯏ ꯌꯥꯝ ꯊꯦꯡ ꯂꯥꯛꯑꯗꯤ ꯃꯣꯏ ꯉꯥꯏꯔꯔꯣꯏ ꯃꯣꯏꯅ ꯐꯠꯂꯥꯎ ꯂꯥꯛꯑꯗꯤ ꯃꯣꯏꯒ ꯑꯗꯨꯝ ꯄꯨꯟ ꯆꯠꯂꯅꯤ ꯑꯗꯒꯤ ꯌꯧꯔꯒ ꯎꯠꯂꯛꯀꯦꯕ ꯑꯩ ꯉꯁꯤ ꯑꯌꯨꯛꯀꯤ ꯃꯣꯏꯗ ꯆꯠꯇ꯭ꯔꯤꯑꯕ ꯑꯗꯣ ꯆꯠꯂꯒꯅꯦ ꯎꯠꯂꯛꯀꯦꯕ ꯃꯣꯏ ꯃꯤ ꯀꯌꯥꯃꯨꯛ ꯂꯥꯛꯄ ꯀꯃꯥꯏ ꯇꯧꯕꯗꯣ ꯑꯗꯨ ꯎꯠꯂꯛꯀꯦ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦꯕ ꯑꯗꯣ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯂꯨꯕ ꯍꯥꯏꯕꯨ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯁꯦ ꯂꯤꯆꯨ ꯃꯈꯣꯡꯗ ꯄꯨꯜꯂꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏ ꯆꯠꯄꯁꯦ ꯎꯕꯁꯤꯒ ꯃꯥꯅ ꯈꯣꯡꯍꯧꯗꯣꯏꯗꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯀꯣ ꯌꯦꯡꯉꯁꯤ ꯑꯗꯨꯝ ꯉꯁꯤꯁꯦ ꯋꯥ ꯉꯥꯡꯕꯁꯦ ꯑꯩ ꯈꯣꯟꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯍꯟꯗꯛꯁꯦ ꯑꯩ ꯇꯣꯏꯅ ꯆꯠꯃꯟꯒꯤꯅꯅꯦ ꯏꯁꯤꯡ ꯑꯏꯪꯕꯋꯣ ꯑꯊꯨꯝꯕꯋꯣ ꯆꯥꯁꯟꯃꯟꯒꯤꯅꯅꯦ ꯈꯣꯟꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯝ ꯉꯥꯡꯕꯗ ꯈꯤꯇꯪ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯕ ꯈꯔ ꯒ꯭ꯔꯣ ꯂꯥꯎꯔꯒ ꯈꯅꯥꯎꯁꯦ ꯉꯁꯤꯁꯦ ꯆꯠꯃꯟꯒꯤꯅ ꯇꯧꯔꯤꯕ ꯑꯩꯁꯦ ꯀꯩꯝ ꯅꯠꯇꯦ ꯑꯗꯩ ꯎꯐꯨꯟꯁꯨ ꯌꯥꯝ ꯆꯥꯔꯦꯕ ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯛꯏꯗꯅꯀꯣ ꯑꯩꯈꯣꯏ ꯌꯨꯝ ꯊꯪꯅꯕꯅꯦꯕꯀꯣ ꯑꯩ ꯈꯟꯖꯔꯝꯃꯤ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯅ ꯌꯥꯝꯅꯒ ꯀꯩꯅꯣ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯆꯠꯆꯔꯒꯦ ꯍꯥꯏꯅ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯆꯠꯂꯝꯗꯥꯏ ꯌꯧꯔꯒ ꯍꯦꯛꯇꯝꯅꯦ ꯀꯦꯁꯟꯅꯤꯡꯉꯦꯕ ꯑꯗꯒꯤ ꯑꯩ ꯀꯩꯅꯣꯁꯦ ꯑꯩ ꯌꯦꯜꯂꯣ ꯃꯆꯨꯁꯦ ꯁꯦꯠꯀꯟꯗꯦ ꯍꯥꯏꯕ ꯑꯝꯇ ꯑꯁꯤ ꯑꯩꯈꯣꯏ ꯏꯅꯒꯤꯅꯤ ꯍꯥꯏꯕ ꯁꯤꯁꯦ ꯑꯗꯣ ꯑꯩꯅ ꯁꯦꯠꯂꯦ ꯃꯥꯅ ꯁꯦꯠꯅꯤꯡ ꯁꯦꯠꯂꯨ ꯃꯉꯣꯟꯗ ꯂꯧꯊꯣꯛꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯥꯏꯁꯤꯁꯦ ꯑꯩꯅ ꯁꯦꯠꯂꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯟꯕꯩ ꯃꯔꯝꯗꯤ ꯍꯥꯏꯗꯤ ꯏꯆꯥ ꯅꯣꯏꯕ ꯄꯥꯕꯩꯗꯁꯨ ꯅꯠꯇꯦꯕ ꯑꯗꯨꯝ ꯑꯩꯅꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯍꯟꯁꯤꯡ ꯇꯤꯟ ꯃꯐꯝ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯀ꯭ꯔꯣꯞ ꯇꯣꯞ ꯂꯤꯠꯂꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯨꯝꯖꯤꯟꯖꯕꯅꯦꯕ ꯃꯤꯅ ꯅꯣꯏꯕ ꯃꯥꯜꯂꯤꯌꯦ ꯊꯤꯌꯦ ꯍꯥꯏꯔꯁꯨ ꯑꯗꯨꯗꯤ ꯀꯩꯝ ꯅꯠꯇꯦ ꯍꯥꯏꯕ ꯑꯍꯟ ꯂꯃꯟ ꯀꯩꯅꯣ ꯇꯧ ꯇꯤꯟꯕ ꯃꯐꯝꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯖꯕꯗꯨꯅ ꯐꯩꯗꯅꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯜꯂꯤꯗꯣ ꯑꯗꯨꯒꯤꯅꯦ ꯍꯥꯏꯕ ꯃꯤꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯃꯁꯤ ꯁꯨꯃꯥꯏꯅ ꯏꯜꯂꯤ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯖꯕꯅꯤ ꯃꯥꯁꯨ ꯂꯣꯏꯁꯜꯂꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯀꯥꯂꯨꯔꯣ ꯑꯩꯈꯣꯏꯒꯤ ꯄꯨꯆꯅꯨꯔꯣ ꯑꯩꯈꯣꯏꯒꯤ ꯇꯥꯏꯁꯦꯟꯂꯣ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯁꯦ ꯎꯔꯕ ꯃꯌꯥꯝ ꯃꯥꯅ ꯌꯦꯡꯉꯛꯏꯁꯦꯀꯣ ꯑꯩ ꯀꯦꯃꯦꯔꯥꯁꯤꯒꯗꯤ ꯑꯣꯟꯕ ꯉꯝꯃꯔꯣꯏꯕ ꯌꯥꯝ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯑꯃ ꯄꯨꯊꯣꯔꯛꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯣꯝꯗ ꯃꯤ ꯂꯥꯡꯅꯈꯤꯕꯁꯦ ꯃꯥ ꯉꯁꯥꯏꯅ ꯈꯣꯡꯕ ꯍꯧꯔꯕꯅꯦꯕ ꯑꯗꯒꯤ ꯑꯩꯅ ꯃꯣꯏ ꯏꯃꯨꯡꯗ ꯂꯣꯏꯁꯟ ꯈꯣꯠꯆꯟꯕꯒꯤ ꯑꯃ ꯀꯩꯅꯣ ꯇꯧꯕꯁꯦ ꯉꯁꯥꯏ ꯈꯪꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗ ꯃꯥ ꯇꯥꯏꯁꯦꯟ ꯏꯁꯤꯡ ꯌꯥꯎꯗ ꯃꯥꯜꯂꯦ ꯑꯁꯤꯅꯤ ꯍꯣꯔꯦꯟ ꯆꯠꯄꯗ ꯃꯥꯒꯤ ꯃꯨꯗꯣꯏꯕ ꯑꯩꯅ ꯔꯤꯜꯁꯀ ꯁꯦꯝꯕꯗꯣ ꯍꯩꯕ ꯑꯣꯏꯗꯤ ꯁ꯭ꯋꯥꯏꯁꯤꯒ ꯑꯗꯨꯝ ꯁꯦꯝꯖꯥꯔꯦꯀꯣ ꯑꯩꯅ ꯀꯔꯤꯝ ꯍꯩꯇꯕꯩꯅ ꯎꯄꯥꯏ ꯂꯩꯇꯦ
ꯃꯌꯥꯝ ꯑꯩꯅ ꯏꯜꯂꯤꯁꯦ ꯁꯤ ꯃꯄꯥꯟꯁꯦ ꯑꯉꯧꯕꯅꯤꯗꯅꯀꯣ ꯑꯩ ꯐꯨꯔꯤꯠꯁꯦ ꯑꯉꯧꯕ ꯂꯤꯠꯀꯦ ꯇꯧꯔꯒꯅꯦ ꯌꯥꯝ ꯆꯝꯅꯗꯣꯔꯦ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯑꯉꯧꯕꯒ ꯂꯤꯠꯇ꯭ꯔꯃꯤꯗ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯁꯦꯠꯆꯜꯂꯦ ꯅꯥꯆꯣꯝ ꯑꯉꯧꯕ ꯁꯤꯖꯜꯂꯦ ꯕꯤꯟꯗꯤ ꯌꯦꯜꯂꯣ ꯊꯤꯜꯂꯦ ꯈꯨꯖꯤ ꯑꯉꯧꯕ ꯁꯤꯔꯦ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯁꯦꯠꯄꯣꯟꯗꯦꯕ ꯑꯩꯁꯦ ꯍꯥꯏꯗꯤ ꯅꯨꯄꯥꯒꯤ ꯇ꯭ꯔꯤꯁꯥꯠ ꯑꯆꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯗ ꯂꯤꯠꯅ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯧꯔꯛꯄꯗꯒꯤꯇꯅꯤ ꯑꯩꯅ ꯁꯤꯒꯨꯝꯕ ꯅꯨꯄꯤꯒꯤ ꯄꯣꯠ ꯆꯩ ꯃꯥꯟꯕꯁꯦ ꯈꯔ ꯈꯔ ꯁꯦꯠꯂꯤꯁꯦ ꯑꯩꯗꯨꯅ ꯁꯦꯠꯄꯁꯨ ꯌꯥꯝ ꯍꯩꯇꯦ ꯏꯍꯩꯁꯨ ꯍꯩꯅꯗꯦꯗ ꯑꯩꯅ ꯍꯦꯛ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯊꯣꯛꯂꯛꯄꯗ ꯃꯇꯥ ꯍꯦ ꯆꯥꯍꯦ ꯑꯊꯣꯏꯕ ꯇꯨꯡꯖꯥ ꯐꯖꯩ ꯁꯣꯂꯣꯝꯗ ꯆꯠꯂꯨ ꯁꯣꯝꯗ ꯂꯩꯊꯣꯔꯛꯑꯣ ꯑꯊꯣꯏꯕ ꯅꯃꯥꯁꯦ ꯃꯣꯏꯁꯦ ꯐꯖꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯍꯟꯅꯤꯡꯗꯦ ꯃꯣꯏ ꯇꯟꯗꯤ ꯂꯩꯊꯣꯔꯛꯎꯅꯦ ꯂꯩꯊꯣꯔꯛꯎꯅꯦ ꯑꯊꯣꯏꯕ ꯁꯦꯂꯥꯎ ꯆꯤꯆꯦ ꯂꯥꯛ ꯑꯩꯌꯥ ꯂꯥꯎ ꯚꯤꯗꯤꯑꯣ ꯅꯝꯁꯤꯂꯥꯎ ꯆꯤꯆꯦ ꯂꯥꯛꯇ꯭ꯔꯤꯌꯦ ꯆꯤꯆꯦ ꯂꯥꯛꯇ꯭ꯔꯤ Kari. ꯁꯤ ꯃꯣꯏ ꯃꯥꯏꯅꯤ ꯃꯥ ꯐꯖꯅ ꯂꯥꯛꯑꯒ ꯐꯤ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯁꯨ ꯐꯖ ꯂꯥꯛꯑꯒ ꯐꯤ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯁꯤꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯅꯣ ꯑꯩꯅ ꯑꯩꯁꯨ ꯑꯄꯥꯛꯄꯝ ꯁꯤꯖꯜꯂꯦ ꯁꯨꯇꯤ ꯂꯣꯏꯁꯜꯂꯤꯅꯦ ꯅꯣꯏꯁꯨ ꯌꯥꯝ ꯐꯖꯅ ꯅꯣꯏꯅ ꯆꯦꯜꯂꯤꯗꯣ ꯀꯩꯅꯣ ꯀꯦꯃꯦꯔꯥ ꯑꯗ ꯂꯩꯊꯣꯔꯛꯎꯗꯅ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯀꯥꯞꯄꯤꯃꯤꯗꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯇꯧꯕꯅꯤꯅ ꯚꯤꯗꯤꯑꯣꯗꯣ ꯑꯣ ꯌꯥꯝ ꯌꯦꯡꯉꯣ ꯑꯃ ꯍꯦꯛꯇ ꯁꯦꯠꯆꯜꯂꯦ ꯑꯩꯈꯣꯏ ꯏꯅꯒꯤꯅꯤ ꯑꯊꯣꯏꯕꯒ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗ ꯉꯥꯏꯍꯧꯔꯦ ꯁ꯭ꯋꯤꯇꯤ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯁꯨ ꯂꯥꯛꯑꯦ ꯆꯟꯕꯤ ꯀꯩ ꯂꯥꯛꯇ꯭ꯔꯤꯅꯣ ꯀꯥꯏꯗ ꯀꯥꯏꯗꯅꯣ ꯆꯟꯕꯤ ꯀꯗꯥꯏꯗ ꯑꯩꯅ ꯃꯥ ꯂꯥꯛꯑꯗꯤ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯍꯟꯒꯦ ꯇꯧꯕ ꯏꯅꯒꯤꯅꯤꯅꯦ ꯑꯩꯒꯤ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯆꯦꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯆꯦ ꯑꯩꯈꯣꯏ ꯊꯨ ꯉꯥꯛꯇ ꯏꯅꯁꯨ ꯉꯥꯏꯔꯤ ꯏꯅꯁꯨ ꯂꯩꯌꯦ ꯑꯗꯨꯒꯤꯅꯤ ꯍꯣꯔꯦꯟ ꯁꯨꯇꯤ ꯁꯥꯎꯗꯣꯏꯗꯨꯗꯤ ꯉꯥꯏꯕꯗꯨꯒꯤꯅꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏ ꯇꯥꯏꯁꯟ ꯍꯧꯔꯦ ꯆꯤ ꯇꯧꯕ ꯍꯧꯔꯦ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯉꯣ ꯁꯤꯅꯅꯦ ꯑꯩꯈꯣꯏ ꯆꯦꯅꯤꯁꯤꯅ ꯎꯔꯃꯤꯗ ꯑꯩꯈꯣꯏ ꯆꯦꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯚꯤꯗꯤꯑꯣꯅꯤꯅꯦ ꯀꯅꯥꯅꯣꯅꯦ ꯅꯠꯇꯦ ꯇꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯁꯨꯝꯕ ꯃꯇꯥꯡꯁꯤꯗ ꯐꯖ ꯐꯖꯕ ꯁꯦꯠꯇ꯭ꯔꯗꯤ Moirang kadri ba iduna samba. Idi kadri bidani. ꯁꯤ ꯏꯅꯒꯤꯅꯤ ꯇꯥꯏꯁꯦꯟ ꯅꯤꯡꯉꯥꯏ ꯇꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯊꯣꯡꯒꯥꯟ ꯊꯣꯛꯑ ꯂꯩꯔꯨꯔꯒꯦ ꯑꯊꯣꯏꯕꯗꯤ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯊꯣꯛꯑ ꯂꯩꯔꯨꯔꯒꯦ ꯑꯗꯨꯅꯤ ꯑꯩ ꯄꯨꯡ 12 ꯇꯥꯔꯦ ꯑꯩ ꯊꯣꯛꯂꯛꯏꯁꯦ ꯐꯖꯩ ꯑꯩꯅ ꯀꯥꯞꯄꯤꯔꯤꯃꯤ ꯃꯇꯥꯡꯁꯤꯒ ꯁꯨꯇꯤ ꯀꯥꯏ ꯂꯩꯍꯧꯔꯒꯦ ꯑꯩꯈꯣꯏ ꯆꯦꯗꯤ ꯃꯤ ꯀꯩꯝ ꯈꯟꯕꯤꯗꯦ ꯃꯣꯏꯅ ꯆꯥꯝ ꯐꯖꯅ ꯂꯣꯜꯂꯤꯁꯦ ꯀꯩ ꯑꯩꯈꯣꯏ ꯆꯦꯗꯤ ꯃꯤ ꯀꯩꯝ ꯈꯟꯕꯤꯗꯦ ꯃꯤ ꯀꯩꯝ ꯈꯟꯕꯤꯗꯦ ꯃꯣꯏ ꯆꯦꯜꯂꯤꯕ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯇꯞ ꯆꯠꯂꯤ ꯃꯤ ꯁꯨꯇꯤ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯨꯇꯤ ꯉꯥꯏꯔꯤ ꯍꯣꯏ ꯑꯣꯟꯅꯗꯣꯔꯦꯅꯦ ꯇꯥꯏꯁꯦꯟ ꯈꯣꯡꯁꯦ ꯇꯥꯏ ꯁꯤꯕꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯂꯦ ꯆꯥꯛꯀꯧꯕ ꯈꯤꯇꯪꯗꯤ ꯊꯦꯡꯈ꯭ꯔꯦ ꯆꯥꯛꯀꯧꯕ ꯆꯠꯂꯤꯁꯦ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯃꯥꯒ ꯏꯆꯦ ꯑꯃꯒ ꯂꯥꯛꯏ ꯏꯆꯦ ꯃꯊꯟ ꯂꯥꯛꯏꯔꯣ ꯑꯣ ꯑꯣ ꯑꯩꯈꯣꯏ ꯆꯪꯉꯦ ꯌꯧꯔꯛꯎꯂꯛꯀꯦ
Vậy năng anh làm có thể mình ra đẹp gì bỏ. Thấy cho nó là. Mà anh nào anh trai đẹp gì lên giảm. มวยชมได้มีละกล้วยปลานี่สินะ Hi Hi มาอูเดียโอ้มาอูเลยเลยโทษไม่มีเนี่ยเข้าครั้งนี้เนี่ยcái đâu là cái này thôi cả dám phải ra đi được bộ cam lồi này thôi lấy mi không chạy chứ nào mà mang lên trang một số tân lì vậy nữa tao gì hai bê tăng năm trăm cái gì vậy lâu rồi đèn chị memory nha bà chị quay nào năm người area se background yang tang nang gigi apa luar apa pilih yang mà pan thua cái xem chia bạn môi kapi bạn là cho tuần tu tăng tu thì anh đang màu tao ăn kapan nang ngầu ra mà nào bị buồn đi mà kapoi bị đâm vậy cái hai những món này phơi vào mới cái lấy ngoài ra chăm ngoài hay đâu phơi vào mới cái lấy ngoài đây tiếng bill đây lấy đây vào mới cái này đi làm cái này ngoài và bạn đi cái hai những món này long na mua đâu làm cái gì jauh rau ya itu ni ma'am jam harau dia sari ni dia ni je patak tahu kan waktu kan tahu mau yang muda ya nasi mau ga photo kamnari somdana ngang kangu ni apa Nung ba yung chalo somda pod video ka ba dia oh Angelina nang kana ga lai no nang kana ga lai ba
ꯅꯣꯏ ꯃꯃꯥ ꯂꯥꯛꯇ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯃꯃꯥ ꯂꯥꯛꯑꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯤꯗꯅ ꯑꯩꯒ ꯄꯨꯟꯅ Jangan lagi. Siapa suami ini jangan lagi. Ini aja jani. Nama ke? Quite pazai dog ini nambiri se. Kapi nanti. Nuôi makai, nuôi makai pulang tu. Nuôi makai no. More ni, hira ni hira. Bilang di. Laisan ke Pauli? Kau ciat lagi. Oh, nuôi makai gilak tu no. Kau ini lo, kau ini nama kau kami. Koi nama. Oh, kang dia. Ada musim mau kapuk je. Ay ma, nak kerung kan lagi mana jo? Semi final lo kari ini. Aku ni thoi ni noi dah pot pila kan ni dah hari ba. Adu mana ni dah pot pila kan ni dah som dah hari. Ayu tanah jadi macam mau thum dah. Tapi nang pahiu kira. Ya. Lôi ra bỏ. Jam jang thì lôi ra bỏ. Cái này cái này nó giá đôi gì chỉ bỏ ấy xong ấy xem tăng thầm một băng, ông tăng lâu ra bỏ vô đúng không? Đúng không? Ông tăng lâu ra thầm một cha kia. Mẹ mày xin tăng trai kìa cô. Mesti Januari. Lagi. Saya lagi kita. Ai lâu rồi. Ai lâu rồi. Ôi má. Ai lâu rồi nè. Video nằm đi bên.
Asigay masa noy base ako'y pani. Ay gamana ba ni? Nano punjang minaro. Si mau ni mau. Asin ako inay masih ni. Moi di video camera capture. Video camera capture na yun ay nakuhala niya. Jangan nunggu video yang betul. Kaigi. Kaigi. Oh. Chak cha dore, chak tha ba ngai ri. Chak tha re. Kai maming kau ke? Bani kelas kya karage? Dari magi na. Oh. Ay thau ba? Ay hay do so ay thau de. 돈에나 이로. 아이고 어또. 오이니. 그 뭐자 성장 내려가 한 점 저거는 이제는 이게 충분히 누가 있지. Chắc làm rồi em thấy không? Chắc thì xí chân luôn, chắc thà đấy cái gì? Ada terlalu itu ni. Memang saya bagi uji pundan ada. Mana gimana? Kau. Sini kan masih mana yang ini? Memang saya itu ada video tu.
Không. Xe màu màu nào nó bị Ini dunia hari itu. Hai tao lên được cầu thôi. Ini ôn tàu đúng không mọi itu. Mau teman nak apa jom? Bye. Bye. Kia ni lihat video ini ni sih. Itu lau hai bay na. Jangan mah matang jawab bisa lagi. Kadribu. Ah. Hah? Tunggu antara. Baba, noi mau menau nupi kerja kau nara bo. Noi mau nili saya ke mana mare ko. Siam kerja semua tengah ni. Mau menau nupi ni mamai non dari sini. Pore hai kira. Asin na orang YouTube dah zoom dah jengna bani. Lora kan zoom dah jengna ba. Kamu. Polis pare. Aja orang sandal dah jeng jani.
giải pháp mongol pipiu Si beranda, mereka lepas tadra sana. ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯀꯅꯥꯅ ꯀꯅꯥꯗ ꯀꯩ ꯄꯣꯝ ꯊꯣꯏꯕ ꯂꯝꯕꯤꯗ ꯎꯅꯔꯒ ꯃꯁꯤ ꯅꯣꯡ ꯎꯕꯂꯨꯝ ꯇꯧꯋꯦ ꯀꯅꯥꯅ ꯀꯅꯥꯅꯣ ꯑꯝꯇ ꯑꯉꯥꯡꯁꯤꯡꯒ Aku ada wari tokro. Angan sih tu tak, bayam tu dah pakai tu. Asyik nauna jumal dari tanah ni sih. Asyik yang tu sih tu nak, lagi di sekolah tu mah bayam dah nak. Kamu dah hijri, boleh mau tinggi tak? नाइट तो नुआ जाए तो Kromo सेवा लाइव सेवा तो ना पतो kesa ngangun nungka sasan Dapat buat view. Ngasi program kari pangkok pilih yang fungsi. ꯑꯩꯗꯤ ꯃꯐꯝ ꯆꯥꯅ ꯂꯥꯛꯅ ꯆꯥꯕ ꯂꯣꯏꯅ ꯌꯥꯝꯁꯨ ꯍꯥꯎꯈ꯭ꯔꯦ ꯑꯩꯗꯤ ꯂꯣꯏꯅ ꯍꯜꯂꯛꯑꯦ Anjir. ꯍꯥ Program moi ngai khangna bahai dah natraga. ꯉꯥꯏ ꯈꯪꯅꯕ ꯉꯥꯏ ꯆꯥꯛꯀꯧꯕ ꯑꯗꯨ ꯈꯔ ꯑꯗꯨꯏ ꯃꯇꯥꯡꯗ ꯁꯨꯒꯥꯏꯅ ꯗꯥꯗꯨ ꯑꯣꯏꯅ ꯈꯤꯇꯪ ꯐꯖ ꯍꯥꯏꯕꯤꯔꯣ Ado aina khang hajiran. ओमा Ngai ngai chako bahai bise. ओए ओमा Tadagi ni pa mayom. Ani maki. ꯍꯣꯏ Miyoi do. Koga. ꯑꯥ Masih lagi ni pa lepi. ꯆꯨꯝꯃꯤ ꯆꯨꯝꯃꯤ Lepi mungkin ꯅꯨꯄꯤ ꯃꯌꯨꯝꯗꯩ ꯂꯥꯛꯏꯕ moi sina. Ai jadi चापी ले आओ दे asina ꯀꯥꯞꯄꯤ magi. ꯋꯥꯏ Mapani sina mai manau no pani sina machi ni mani bom ni bam. वो चखरम Kunoi hai bise pamba. Adu jago. ꯑꯗꯨ ꯈꯤꯇꯪ ꯆꯥꯍꯧꯗꯦ ꯅꯠꯇ꯭ꯔꯥ Penjede. Sobna dum mama ga mapa ga moi de khangna sagale. ꯑꯩꯁꯨ ꯈꯜꯂꯤꯗꯨꯗꯣ Leba mayam no khango de mauji mapa se kanano mauji ma se kanano to khangyo do. Hoi. Adu tari da haje ne ba yam ne te de. ꯍꯣꯏ ꯆꯥꯛ ꯌꯦꯟꯁꯥꯡꯗꯤ ꯀꯀꯥ ꯑꯗꯨꯗꯤ ꯑꯗꯨ ꯍꯣꯔꯦꯟ ꯐꯤ ꯇꯝꯕꯩꯗꯣ ꯍꯥꯏꯗꯣꯏꯖꯥꯠꯂ ꯃꯣꯏꯁꯦ Hairo. Hairo. Ayo de namunda ye tere do haja do hairo. ꯊꯥꯖꯗꯦ ꯍꯥꯏꯅ ꯃꯤꯗꯣ ꯂꯩꯇꯦ Haji no mi le hairo. ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯛ ꯏꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ Ngasi ki sai din. Jajaro phone ngasi ki e ne ri hai. ꯑꯗꯨ ꯍꯥꯏꯔ ꯂꯣꯏꯁꯤꯜꯂꯛꯁꯤꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯏꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯀꯀꯥ ꯑꯩꯅ ꯃꯣꯏ ꯂꯥꯎꯔꯅꯦ ꯈꯔ ꯆꯥꯡ ꯆꯦꯜꯂꯤꯕ ꯍꯥꯏꯔꯣ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯈꯤꯕ ꯑꯩꯅ ꯂꯣꯏ ꯍꯪꯉꯦꯕ ꯀꯀꯥ ꯍꯣꯏꯗꯁꯨ ꯃꯥꯃꯣ ꯑꯃꯨꯛ ꯍꯥꯏꯔꯣꯅꯦ ꯆꯥꯛ ꯏꯁꯤꯡꯒꯀꯃꯥꯏꯅ ꯇꯧꯔꯛꯄ ꯃꯝꯅ ꯑꯁꯤ ꯇꯧꯔꯤꯁꯦ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯗꯣ ꯑꯗꯨꯒ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯩꯅꯣꯅ ꯇꯧꯔꯤꯗꯣ ꯑꯗꯨꯒꯤ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ ꯃꯧꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥ ꯂꯣꯏꯅ ꯍꯜꯂꯛꯑꯦ ꯑꯗꯣ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯃꯥꯃꯣꯁꯤꯡꯅ ꯃꯣꯏꯁꯨ ꯈꯔ ꯌꯥꯎꯔꯤꯕ ꯑꯩꯅꯗꯤ ꯃꯣꯏ ꯎꯔ ꯆꯦꯜꯂꯤꯕꯀꯣ ꯆꯦꯟꯕ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯑꯍꯟꯁꯤꯡꯗꯤ ꯐꯣꯟ ꯄꯥꯏꯅ ꯃꯃꯥꯡ ꯊꯣꯛ ꯈꯣꯟ ꯇꯧꯕꯗꯣ ꯉꯥꯡꯕꯅꯤꯅ ꯑꯩꯅ ꯃꯣꯏ ꯃꯥꯡꯗ ꯌꯥꯝ ꯀꯥꯞꯇꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯗꯣ ꯃꯣꯏ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯩꯅꯣ ꯇꯧꯔꯛꯄꯩ ꯋꯥꯅꯤꯗ ꯑꯩꯅꯗꯤ ꯆꯦꯜꯂꯤꯕ ꯃꯣꯏ ꯎꯕꯗꯨꯒ ꯑꯍꯟꯁꯤꯡꯁꯦ ꯍꯥꯏꯒꯦ ꯍꯥꯟꯅ ꯅꯠꯇ꯭ꯔꯦ ꯑꯍꯟꯁꯤꯡꯁꯦ ꯌꯥꯝ ꯑꯞꯗꯦꯠ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯇꯥꯏꯁꯦ ꯑꯝꯇꯪ ꯎꯠꯂꯛꯀꯦ ꯑꯩꯈꯣꯏ ꯇꯥꯏꯁꯦ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯁꯤꯅ ꯑꯩꯈꯣꯏ ꯇꯥꯏꯁꯦ ꯀꯩꯅꯣꯅꯦ ꯇꯥꯀꯜꯂꯨ ꯀꯜꯂꯨ ꯂꯥꯛꯑꯦ ꯆꯠꯂꯔꯣꯏ ꯁꯤ ꯂꯩ ꯑꯗꯨꯝ ꯂꯩ
ꯐꯝ ꯑꯩꯌꯥ ꯑꯊꯣꯏꯕ ꯅꯪ ꯃꯥꯝꯆꯧꯅ ꯐꯨꯒꯤ ꯇꯥꯔꯦ ꯃꯥꯝꯆꯧꯒꯤ ꯂꯥꯊꯤꯅꯤꯗꯨ ꯃꯥꯝꯆꯧꯒꯤ ꯂꯥꯊꯤ ꯑꯊꯣꯏꯕꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯀꯥꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯁꯣꯝꯗꯁꯨ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯌꯦꯡ ꯊꯨꯗꯦꯛꯄ ꯇꯥꯔꯒꯗꯤ ꯑꯊꯣꯏꯕꯅꯅꯤꯀꯣ ꯑꯩꯈꯣꯏꯅ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯌꯥꯎꯗꯦꯀꯣ 지제다 몰랑시 지제다 랑으로 지제다 랑으로 까나 하이래 에이 지제랑해 너도 지제다 몰랑해 아야 아토이바 까리 따위노 까이 잘리노 मैम ngasi chakawje loire chawa thakpa loire tingha tana chasalle isa su hagalle sasanna mathangna atopa anauba phajaba video da thingnarase ba ngasi di mi su yam langi ba mi mangda video na mase ai su ikai je ba ngamde ba han ma tawbani na ko mathangda dum thingnarasi bye